Amit Shah na phongdokhiba wafamda ITLF waraure. Indigenous Tribal Leader Forum ITLF na makoibu ngakpi senbinaba leiriba misakni haina wangna thangalamba Union Home Minister Amit Shah na Chief Minister N Biren bu Parliament thagat pa phongdokladuna kangkhatkibada waraure. Home Minister na Manipur gi irang asi laksinaba honabada party politics ki wangmada thabak tawbiyu haina phongdokre. ITLF ki media and publicity Ginja Bualjong na khuyek piduna thadoroki bachero lamana hai Union Home Minister Amit Shah na ngahan Parliament Manipur da thogliba irang asiga mari lainana phongdokhibu wafam aduna ITLF amasung Kuki-Zo tribal khudingmakpu hanthaba midyeng na yengbire haibagi wakhal fawal lei tha ahum henjilaglaba irang asina Kuki-Zo tribal chama ku kunthra romgi punsi pikhamnakre amasung miyoi lising nipuga mathoi chamri kunmanga mayum makai lehendre amasung Maitai amasung Kuki singi marakta mapung phana lapthokan bahaibadu ohelle loinana Home Minister na Myanmar dagi sangsilakpa refugee waina phongdokle Mizoram na Myanmar refugee amasung Manipur ge mayum makai leijadraba miyoi lising nifu henna changjapam piri amasung khwaidagi ingba tappa state ama oire Major community oiriba singna schedule tribe talakpa laingakna forest reserve ke notification thoglakhiba kaya asina tribal sing makhoi gi maram dagi singthokpire loinana Chief Minister amasung Maitai intellectual singna Kuki-Zo furup ki miyoi singbu tathi na chaibina ba maram oiraga furup asiga Maitai singa gi marakta thajanadabagi chang wangkhalaknabagi maram ohelle loinana irang asi thongnabagi machak ohelakpani haire upai leijadaba tolaba kanglup amabu refugee haibiba sina haujik oiriba thak asi yauna irang asi yoholakpanai haujik thogliba irang asigi mapung oiba architect ni haina lauriba Chief Minister N Biren bu Union Home Minister na kangkhatlaga thamba asina ITLF fu wakhal nungai handre mahaki chapidagi maralai jadaba miyoi kaya punsi pikhamnakhre loinana tha ahumena irang ase makha chathaduna lakle mahaki makha da leiriba minister kaya na center da state asida law amasung order leitre haina phongdokhiba leikhre pumnamak asi oiduna so mahakpu lauthokpagi mahutta central leingakna kangkhatlaga thamle maram asina Home Minister na Manipur gi irang ase loisinaba honabada party politics ki wafam thadoglaga thabak tawbiyu haina appeal tawrakle panba yabade Union Home Minister Amit Shah na Manipur da Article 356 ki makhada Manipur da President rule thamnaba thabak laukhatte Article 356 aside karigumba irang ama thokpa matamda laingak aduna center da mateng piraktraba matamda sijinabane adubu Chief Minister N Biren de center da mateng pangle maram asina mahakpo Center na lauthoktabani haina phongdokhiba leikhibanei kumja lisingani kunmathoida Myanmar da laingak ama hongkhibadage leibak aduda military na laingak paikhe mafam aduda democracy hanjilanaba lan chathariba Kuki Democratic Front ki miyoising fanaba thibadage ngamkhaida sambal mapung phana khadabana masing yamlaba Kuki miyoi kaya Myanmar dagi Manipur amasung Mizoram da leptana changsilakpa haurakhe loinana umangda khunda leitaba haurakibani haina phongdokhiba leikhrabanei